ꯉꯁꯤꯗꯤ ꯂꯝꯖꯦꯟ ꯆꯦꯟꯖꯗ꯭ꯔꯦ ꯅꯣꯡ ꯇꯥꯔꯛꯄꯅꯤꯅ ꯂꯝꯕꯤꯗ ꯆꯦꯟꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯑꯩ ꯊꯝꯅꯦꯜꯗꯁꯨ ꯎꯠꯆꯔꯦꯀꯣ ꯉꯁꯤꯗꯤ ꯍꯩꯅꯧ ꯑꯣꯏꯅ ꯎꯠꯆꯔꯒꯦ ꯃꯌꯥꯝꯗ ꯑꯩ ꯁꯨꯝ ꯀꯩꯅꯣꯁꯤꯗ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯍꯩꯅꯧꯁꯦ Morning, everyone. ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯍꯩꯅꯧ ꯎꯠꯆꯔꯛꯀꯦ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯃꯦꯡꯒꯣ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯖꯒꯦ ꯃꯤ ꯈꯔ ꯌꯥꯝꯃꯀꯥꯟꯗ ꯑꯣꯏꯅ ꯎꯠꯀꯦꯀꯣ ꯑꯩ ꯉꯁꯤꯒꯤ ꯃꯦꯡꯒꯣꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯤ ꯈꯔ ꯌꯥꯝꯃꯀꯥꯟꯗ ꯎꯠꯆꯔꯛꯀꯦ ꯃꯦꯡꯒꯣꯒꯤ ꯁꯥꯏꯖꯁꯦ 3½ inch ꯏꯟꯆꯤ 3.5 ꯑꯃꯨꯛ ꯄꯥꯛꯑꯦ ꯃꯥꯏ ꯑꯄꯥꯛꯄꯁꯦꯀꯣ ꯑꯗꯨꯒ ꯁꯥꯡꯕꯁꯤꯅ ꯀꯌꯥꯝ ꯁꯥꯡꯒꯦꯗ ꯏꯟꯆꯤ 8.5 ꯑꯃꯨꯛ ꯁꯥꯡꯉꯦ ꯍꯧꯖꯤꯛꯀꯤ ꯍꯩꯅꯧꯁꯦ ꯑꯩꯅ ꯑꯩꯒꯤ ꯊꯝꯅꯦꯜꯗ ꯎꯠꯆꯔꯤꯕ ꯃꯦꯡꯒꯣꯁꯦ ꯉꯁꯤꯗꯤ ꯍꯩ ꯔꯥꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯍꯧꯖꯔꯤꯕ ꯍꯩ ꯔꯥꯁꯤꯡ ꯁꯤꯁꯤꯡꯁꯦ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯚꯤꯌꯨꯔ ꯈꯔ ꯌꯥꯝꯃꯀꯥꯟꯗ ꯑꯣꯏꯅ ꯎꯠꯂꯒꯦ ꯍꯩꯅꯧ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯍꯩꯅꯧ ꯎꯠꯂꯛꯇꯣꯔꯦꯀꯣ ꯑꯗꯣ ꯚ꯭ꯌꯨꯁꯦ 10ꯃꯨꯛ ꯁꯨꯔꯦ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯩꯅꯧ ꯎꯠꯆꯔꯒꯦ ꯑꯩ ꯋꯥꯛꯀꯤꯡ ꯅꯣꯡ ꯇꯥꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 5 days ꯃꯨꯛꯇꯤ ꯅꯣꯡꯁꯦ ꯑꯀꯟꯕ ꯑꯗꯨꯝ ꯆꯨꯒꯅꯦꯅ ꯍꯥꯏꯐꯦꯠ ꯑꯩ ꯉꯔꯥꯡ ꯄꯥꯎꯗ ꯊꯦꯡꯅꯖꯔꯝꯃꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯦꯡꯒꯣ ꯎꯠꯆꯔꯛꯑꯒꯦ ꯂꯦꯠꯁ ꯒꯣ ꯎꯠꯆꯔꯒꯦꯀꯣ ꯁꯤ ꯃꯦꯡꯒꯣꯁꯦ ꯃꯦꯡꯒꯣꯒꯤ ꯁꯥꯏꯖ ꯁꯥꯡꯕꯁꯦ ꯀꯝꯗꯧꯕ ꯁꯤ ꯃꯦꯡꯒꯣꯁꯦ ꯌꯥꯝ ꯄꯥꯜꯂꯤꯀꯣ ꯑꯗꯒꯤ ꯁꯥꯏꯖꯁꯤ ꯌꯦꯡꯉꯨ ꯊꯨꯡꯗꯦ ꯍꯧꯖꯤꯛ ꯁꯥꯏꯖ
ꯄꯥꯜꯂꯤ ꯍꯩꯅꯧꯁꯦ ꯆꯧꯁꯨ ꯁꯥꯏꯖꯁꯦ ꯌꯦꯡꯉꯨꯀꯣ ꯑꯩ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯁꯥꯏꯖꯁꯦ ꯁꯥꯏꯖ ꯆꯥꯎꯗ꯭ꯔꯥ ꯂꯩꯖꯣ ꯕꯤꯛ ꯁꯥꯏꯖ ꯌꯦꯡꯉꯨ ꯑꯆꯧꯕ ꯁꯥꯏꯖ ꯉꯥꯛꯇꯅꯤ ꯃꯈꯥ ꯊꯦꯡꯗꯣꯔꯤꯗꯣ ꯐꯖꯩꯀꯣ ꯍꯩꯅꯧꯁꯨ ꯑꯃꯨꯛ ꯀꯦꯜꯂꯦ ꯁꯤꯅ ꯑꯄꯤꯛꯄꯅꯤ ꯁꯤꯅ ꯁ꯭ꯃꯣꯜ ꯁꯥꯏꯖ ꯁꯤꯅ ꯁ꯭ꯃꯣꯜ ꯁꯥꯏꯖ ꯍꯥꯏꯕꯗꯤ ꯑꯁꯤꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯆꯧꯕꯁꯤꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯁꯤꯗꯤ ꯃꯆꯥꯅꯤ ꯑꯗꯨꯒ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯎꯠꯆꯔꯛꯀꯦꯀꯣ ꯃꯦꯡꯒꯣꯅꯤ ꯃꯦꯡꯒꯣꯅꯤ ꯃꯦꯡꯒꯣꯅꯤꯁꯦ ꯃꯦꯡꯒꯣ 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 ꯉꯥꯛꯇꯅꯤ ꯁꯤ ꯃꯦꯡꯒꯣꯁꯦ ꯀꯝꯗꯧꯕ ꯁꯤ ꯃꯦꯡꯒꯣꯁꯤ ꯃꯌꯥꯝ
ꯌꯦꯡꯉꯒ ꯌꯦꯡꯉꯨ ꯁꯤ ꯃꯦꯡꯒꯣ ꯃꯈꯜꯁꯦ ꯑꯪꯒꯨꯔꯒꯤ ꯇꯥꯏꯞꯇꯅꯤ ꯄꯥꯜꯂꯤꯁꯤ ꯁꯤꯗꯒꯤ ꯌꯦꯡꯉꯨ ꯆꯔꯣꯡ ꯆꯔꯣꯡ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯦꯡꯒꯣ ꯈꯨꯄꯥꯟꯗꯣ ꯁꯨꯔꯦꯀꯣ ꯃꯌꯥꯝ ꯃꯦꯡꯒꯣ ꯈꯨꯄꯥꯟꯁꯦ ꯑꯗꯨꯒ ꯁꯤꯅ ꯑꯃꯃꯝꯗ ꯄꯥꯝꯃꯦ ꯁꯤ ꯃꯦꯡꯒꯣꯁꯤꯅꯤꯗ ꯌꯥꯝ ꯄꯣꯁ ꯇꯥꯏꯁꯦ ꯁꯤꯗꯤ ꯈꯔꯕꯨ ꯄꯤꯛꯑꯦꯀꯣ ꯈꯔꯕꯨ ꯄꯤꯛꯑꯦ ꯃꯌꯥꯝ ꯁꯤ ꯃꯦꯡꯒꯣꯁꯤ ꯈꯨꯠꯆꯥꯎꯁꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯤꯅ ꯍꯦꯜꯂꯦ ꯁꯤꯗꯒ ꯂꯩꯔꯤꯕ ꯃꯦꯡꯒꯣꯁꯦ ꯁꯤꯅ ꯍꯦꯜꯂꯦꯕ ꯁꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯁꯤꯁꯦ ꯄꯥꯏꯕꯗ ꯑꯗꯨꯝ ꯁꯥꯏꯖꯁꯤ ꯌꯦꯡꯉꯨ ꯁꯤꯅꯤ ꯑꯩ ꯁꯨꯝ ꯃꯦꯡꯒꯣꯁꯦ ꯁꯨꯝ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯦꯡꯒꯣꯁꯦ ꯑꯗꯒꯤ ꯍꯩꯔꯥ
ꯍꯩꯅꯧ ꯑꯄꯤꯛꯄ ꯁꯤꯅ ꯍꯩꯅꯧ ꯑꯄꯤꯛꯄꯅꯤ ꯃꯌꯥꯝ ꯑꯆꯧꯕꯗꯤ ꯑꯩ ꯑꯆꯧꯕꯗꯨꯗꯤ ꯑꯃꯨꯛꯀꯁꯨ ꯎꯠꯆꯔꯒꯦꯀꯣ ꯐꯖꯗ꯭ꯔꯣꯅꯦ ꯍꯩꯅꯧ ꯑꯆꯧꯕꯗꯨ ꯎꯠꯆꯔꯒꯦꯀꯣ ꯃꯌꯥꯝ ꯁꯤꯅ ꯑꯆꯧꯕ ꯌꯥꯝ ꯈꯨꯁꯥꯡꯁꯦ ꯈꯨꯆꯥꯎꯁꯦ ꯂꯩꯕꯥꯛ ꯊꯦꯡꯗꯣꯔꯦ ꯏꯁꯤꯡ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯏꯁꯤꯡ ꯊꯦꯡꯗꯣꯔꯦ ꯃꯦꯡꯒꯣꯁꯦ ꯆꯔꯣꯡ ꯆꯔꯣꯡ ꯄꯥꯟꯕꯒ ꯌꯥꯎꯈ꯭ꯔꯕꯅꯤꯀꯣ ꯑꯪꯒꯨꯔꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯑꯪꯒꯨꯔ ꯅꯠꯇꯦꯀꯣ ꯍꯩꯅꯧꯅꯤꯀꯣ ꯃꯌꯥꯝ ꯃꯦꯡꯒꯣꯅꯤ ꯁꯤꯅ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯨꯝ ꯑꯩꯅ ꯍꯩꯅꯧꯁꯤꯡꯁꯦ ꯃꯌꯥꯝ ꯁꯨꯝ ꯆꯠꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯨꯝ ꯈꯨꯄꯥꯟꯁꯦ ꯑꯁꯤ ꯍꯩꯅꯧ ꯑꯆꯧꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯪꯒꯨꯔꯗꯧ ꯄꯥꯟꯕꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯒꯤꯅꯤ ꯊꯦꯡꯛ ꯌꯨ ꯋꯥꯟꯁ ꯑꯒꯦꯟ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯗꯅ ꯂꯝꯕꯤꯗꯨꯁꯨ ꯆꯦꯟꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯕ ꯑꯗꯨꯒꯤ ꯋꯥꯛꯀꯤꯡ ꯆꯦꯟꯖꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯒꯨꯝꯕ ꯑꯣꯏꯅ ꯉꯥꯛꯇꯪ ꯆꯦꯟꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯆꯦꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ
Thank you, everyone. See you tomorrow morning. Let's stop for today. Thank you, everyone. Bye bye.